ꯉꯥꯡꯒ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯉꯧꯕꯁꯤꯅ ꯍꯦꯜꯂꯤ ꯍꯥꯎꯕꯁꯦ ꯁꯨꯃꯥꯏꯅ ꯃꯨꯟꯅ ꯉꯧꯕ ꯃꯇꯝꯁꯤꯗ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯟꯕ ꯑꯁꯤꯅ ꯌꯥꯝ ꯍꯥꯎꯏ ꯍꯣꯔꯦꯟꯗꯤ ꯃꯣꯔꯣꯛꯁꯤꯅ ꯈꯤꯇꯪ ꯅꯝꯂꯞ ꯍꯥꯞꯄꯒ ꯃꯆꯨꯁꯦ ꯌꯥꯝ ꯍꯦꯟꯖꯟꯅ ꯍꯥꯞꯄꯁꯨ ꯌꯥꯗꯦ ꯑꯃꯨꯛ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯌꯦꯟꯗ ꯑꯃꯨꯛ ꯑꯩꯅ ꯃꯦꯔꯤꯅꯦꯠ ꯇꯧꯈꯤꯕꯗꯣ ꯑꯗꯨꯅ ꯍꯣꯔꯦꯟꯁꯨ ꯑꯃꯨꯛ ꯀꯩꯅꯣꯗ ꯍꯥꯞꯇꯣꯏꯅꯤꯅ ꯃꯤꯠ ꯃꯁꯂꯥ ꯃꯁꯂꯥꯒꯤ ꯃꯆꯨ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯉꯥꯡꯕꯗ ꯆꯥꯕ ꯆꯞ ꯆꯥꯕꯤ ꯌꯥꯎꯋꯦ ꯃꯆꯨꯁꯤ ꯍꯣꯔꯦꯟ ꯌꯥꯔꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯅ ꯉꯧꯕ ꯃꯨꯜꯂꯛꯇꯅ ꯐꯖꯅ ꯃꯔꯩ ꯃꯨꯟꯅ ꯇꯤꯜꯍꯧꯁꯦ ꯉꯧꯕ ꯂꯣꯏꯔꯒ ꯃꯨꯜꯂꯛꯇꯅ ꯇꯣꯃꯦꯇꯣꯁꯦ ꯉꯧꯕꯁꯤꯒꯤ ꯍꯣꯔꯦꯟ ꯃꯍꯥꯎꯁꯤꯅ ꯇꯣꯞꯄ ꯑꯃ ꯂꯥꯛꯑꯦꯕ खरा नौबदे गोल गोल ओटबे मनुंग मसला खिता ओटब येंदे कोयलागी ओटलो कोयलागी से अब हमें अतई जान ओटजारे ಅದು ನಂತೆ ತಗೊಬನ್ನಿ ಹಾಗೆ ತಗೊಂಬ bagi fajai maise masih yang fajai इसकी गरम मसाला से हेली गरम मसाला से थंगरमदाय हापदना मोईद हापसे हाव मसाला गरम मसाला से नौबद हापसे हावबा आलू हापचलगे मखन से सूमायना हापे हरद्रे जेनते हापगा थुमगा मैरिनेट तौजबको थुमगा हापगा सुमायना मखा सुमायना तोब
ꯃꯅꯨꯡꯒꯤ ꯃꯁꯂꯥꯗꯣ ꯇꯥꯁꯜꯂꯣ ꯑꯗꯨꯒ ꯆꯥꯕꯗꯁꯨ ꯍꯥꯎꯕ ꯍꯦꯜꯂꯦ खरा मुंजल्लायाची Còn chín mà trăm được hơn luôn ham được chưa? Ini kayak ini kuah ini kurang jangan hao deh. Tapi saya kasih mudah jam hao mana?